guys, ahang umuto na si kangleipak na viewer member taram nokjari. Aduga ay miyang gipakta batoy aduga ay ngasigi block natte. Ay ngasigi wahang ba ita. Oh, ay ngasigi discussion. Yes. Ay ngasigi discussion vlog sida hayeng je 26 January se ay birthday time hay 2078. Aduna khambra guys. Ay birthday numit aham be khorok patadi khambra. Yorom dai lai tare hay 2018 na khambra sum jong mo tawgen khalle adudagi December la sum jong na January la sum jong na hayeng ji da shalak sum jong khalai de yam jong na pangthoke na khalam mane khatang special oina adubo mahausa gi na meyam gi thoi mahausa gi tapta dum lai na dum chap manare kem improve lai te aduna khatang special oibam di tawi khalai channel khatang special oiba aduna question answer gi vlog sema ji haina khalle ba ko channel ja aduna mayam suggest obiro aigi akhoi meyam gi channel se question answer gi vlog sema jira semo jira kai mo question answer gi vlog sema je na khalaga di mayam ai si video gi comment ja sida aingonda hangning ba question da haibira mo aduga ai adugi answer da sema age aduna khambra akhoi miyoi baje ngarang wagi bagi damakta ko ngasi kappaga laigadau natte ba hade hayeng nokna bagi damakta ngasi honna gadamne aduna ai handaki chahi je ngamdraju ningan na bulai roi mathang chai da kanna honna gani hena mai pakpa ngamna ba hena chawna pangtho ngamna ba ai manglan je mai pakna bagi damakta noina haidana haide ai hajikan yam pongre khot khre ade comment reply am ta hande tere adana khambi gano please guys please adana khambi gano ade ai je khambra hingna bagi lanfamda lan thingnaiba misa makano oi ba hadi adusu khulai amta yaudana aduna Somgi comment do aina reply pidam natte comment do yengba sangdabine ba ai haje ai video anova upload tobe comment amta yengba sangde aina yengaga de adom nakanda loves ki hadi tiklo nama loves thopam yawidana aduda dum nammane aduna tuga aina question answer gi blog semje sigi video ji da question habiro aido ai makhai comment mayam mam laigre nanjana ba aduna thigat pado khatang thing do man ba adugi ne ba video ju chang naina thakappa ngamdabdagi hadi phajana treat tawba ngamdabdagi akhoi me ang channel ja hajikti ngasi kangleipak se ICU da oxygen upsalaga TV majam laidana heart ki bit tawda tit 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 to loi re hadi sining jitta lai re hadi view se matik nemda gre ado mayam youtuber no la ga di nakhoi video do dum chang naina thakappi week amada video ani natraga ahum thakaki ba sang da dum thakappi na ta di view do khangyen hendabne sum ai wakhani ko mayamna paktabadagi ware yengaroi ge masi angangje kari no ju khangde gyamen ta de na yengam dabo emje sum ai wakhalone lakliba January gi date 27 je sida khambra football tournament amalem friendly football tournament sinbana RM group angda duga moi entertainment program khra yawe pung 13 thude program je hodini ba duda ni numit amalji dum loisan doini hadi yam kaina matam manghanga dona te aduna yengning ba participate tawning ba khudimak chula aga dum yawba yagane aduga mafamna ULFC playground hadi lambu khunga khongda laibido namu hadi lambu khunga khongge sangai festival tawda gari park to bomno gari acho ge park to bomdo Okay, thank you guys. Ngasi gi video sida nakhoi ju sorok ya bi bai damakta hai di chingraba matam du kai thokpi dunna igi pakta video se yeng bi bai damakta thank you aduga live your life live a dream mangla laitana punsi je hingning bai mahau yaudam aduna manglan thamau aduna matang vlog lakrebo mayam puna kai narsi bye bye sana laiba kangleipak na yai fa thau jan hai